Landa Sijinnaba Yadaba Athingba Thamba Khutlai Manga Khanba Yawbirongani Lan haibasti Lani Tongning Tongning Matawba Yai Kusini Sijinnaninba Khutlai Sijinnaba Yai Lan haibasti Pura Kese Gumbani Antarjati ki thakta yanabi matungina Landa Sijinnaba Yadaba dugumba Athingba Thamba Khutlai sing lai haibasi masi kuki militants gumba sa sing chadi moidi sungkhangbu khangjaramoi Huran nola amadi sabuk ngabukki wakhal chen ma makhoi na klam doisidi kanglon chumba landa di makhoi lising laksu maithi gani haibasi makhoi masana su khangjabani na paktak yeknaba lotion ba yadogbo khwaidagi powerful oib Khutlai si masi kari leiri drug yon bai sales na leib su kona dobo khwai shakti leib Khutlai si kari leiri haibastani makhoi na thop chalainam doisi khangdaba sing su khangjin min hofsi lani haidun su Sijinnaba da akanba Athingba Thamba dugumba Khutlai manga Number 1. Oversingi mit lokang tanghan mangamba blinding laser beams. 1990s ki tangkhai charak pasoida US Air Force na cell thadaraga sakti level laser beam siznaraga yeknaba singbu athapadagi mamit lokang tanghan mangam gadabu dumba Khutlai mu puthuknaba yam kana research tawba horukhi. Adubu sigumba tamthirab Khutlai isna tholakadaba Aki tujungai orba magi mang takpa magi lan ngi mong adu yam kumna mangjongna na nainaraba matung sigum Khutlai si lan siznarapda akan Athingba Thamba haina malim gleibak cham henbana matoina sahi tongnakhi yanakhi sigi mayokta lepkhi Number 2 Cluster bombs Marakthana er amadam sidagi lakpa sel frontline warriors singda Katchagani Housegun fund in Matam State, Equine Hijasing Jargadi, Thazaba Yava source the stable income, Tan Biai, City Equine Mapamatam Amek to the Gidum, Tan Busuya Dorini, Sigis and Nonghutansi, Chahikiagi, Mamang the Gi, Mui Billion Kiana, the most trusted sports book or 1x Betagi, Tan Duna Lagli, Toyakpe Manamatum Chow Chowna Piba, Selsuyam Tunat Moksatopiaba, Tof events in the Rix Prio in a vet Tobagi Maming Chalava Efni, January Munungsda, cricket matches, Big Bass League, test matches Madi ODI the, Adomadongi Libuk Yangaba Manamatum Kia. Paiduna Thamzari 1x beta dumna to wisi live matching yengaga score predict torga bet to we wani sida sendong phangngai oiba tai makhal mathel games ke yamasu marang kaina yauri aduga one more thing sigi promo code si Sijinnaba register tor matung adongi first deposit da daw buleragadi ₹43,000 fau phangba yabagi khudong chaba masu piri link amadi promo code pin comment dagi phangbigani Number 2 cluster bombs bomb haibasta bu mokhoisi insang ko magadi Ahawbudi amata yauraroi aduga cluster bomb guysdi how train learning is damuksu pummagleram insang dugumbani mois leimai de artillery da halaga kap ke suyai aduga nongthaktagi plane dei thadar ke suyai mokhoisi kayam jagat ageda moi mamingsna sudum taksare kapthokra matung nungsitta leringai moisdi sumaina apik bomb now chamagi mathakta litharatuna football field amarongi pak chawbulam dada mathang lengum taslaktuna mari pokhaislakadori bani Moisi pokharagadi aigi mi magi mi micham praja yeknaba phura dalal haribasing asigi angka yaw da pulap chonglup mang takhlakadori bane aduga moisdi khudakta loinasu pokhai hoda lemho khak thamam gona tungdo ina khudong thiba tholapagi mathau phawbu tori bane sigma sing asi laibana 2008 ki May da pangthokhiba convention on cluster munitions na cluster bomb asi Landa Sijinnaba da Athingba Thamba lagli Number 3 Asopa chakthok hanbi nongmai maru expanding bullets haina khangnariba nongmai maru makhalasna panba sisu pura mapung phaba berani kadoisi moisidi pala phawdo chatkhiba chumnai nongmai maru singsiga yam manade moisidi pala aga phawdo ga chatkhiba or chumna pallaga lehobai mutak changda changum dongnoina sachilakani Masna pali mafamsi maximum da sohannabagi maram adu oe aduga amuk hena jagat naridi sigi marusna panma matamda midu sihauda bataragasu haidi khud khongda pan baistabu sigande adubu sigi marusna bu panbu palagadi midu sungsoi soiduna sina bahaiduna marusi huna kote tobusu kongai mane secondary infection thoalagoresu palimisi sungsoi soiduna hataba yade asni Sigma Khutlai sigi tamthiman basisu yam kumna nainar matung 1989 da pangthokhiba hek convention gi makhada ngasi phawbo ben tawraga lagli
Number 4. Mayhau langpok thon mga Khutlai, incendiary weapons. Lan haibasna hek lerang itagi, may haibas sodum, Khutlai amoy na dum siznaraga lagli. Adubu chawkhatpagi matungina puthoriba, may hobi may kambi may pokhaibi Khutlai sing asigi marakta paraloigi masak oiba, tangai fadana Sijinnaba yadaba tugumba Khutlai kayamarum yautli. Khudam moina fire bombs, flamethrowers, napalm, asina singbani. Siguma mayhau langpok thon bangam Khutlai sing asisu micham praja leiba mafam singda Sijinnaba yade haiduna malim glibak chamaga tarai hin bana amatoina sahi tongna Athingba Thamba lagli. Adubu laibak thibadi Athingba si leina ngakkan khanna duna marak marakta Sijinnaba yaunari. Russian amadi Syrian warplanes na 2016 da misam praja leiba Syria gi mafam singda incendiary bomb sizna ki haina Human Rights Watch na phungtokli. Aduga America na su Fallujah da white phosphorus sizna ki haibagi gas lady. Panbiyai white phosphorus asi masi oxygen da expose tong matamda mai hauba poni. Tamthiraba masigi attack asi hakthim hawusingna sumna phungdorki matudi makhoi gi unsadu sawdoktuna mahi una chenthara boy phau ki hairi. Number 5. Chemical Khutlai. Chemical Sijinnaba Khutlai se makal mathil yam kre. Hawuskan swaida yam not na kapiba tear gas sisu chemical Khutlai makal mani. Adai prithibigi ahan malanjauda yam popular oikiba mustard gas ka hariba sisu chemical weapon singi marakta chali. Adubu makhoi sing asti chemical Khutlai sing haijaragasu mamulini haiba adum yari. Kanaga changdamnabada VX ka changdamnabada. VX asi khwaidagi tamthiba chemical Khutlai moina longnari. Thawai lobo ngambarum de yingakpada ekoi sarin kana leistagi VX na saruk tararom tamthiba heli. VX si ekoi ga thingna matamda kidorkani sampat haijage. Ekoi gi singli nauri iutong singa ekoi gi tongsa singa gi marakta linaramba mari si signal si mana pat thadalakani. Masdagi ekoi wakal chamamnaba ping choiba horkani tongsa pumba trat chingsilakpa convulsion thorkani gyan sumsum mangsilakani hakchang sitharakani sor honba yasila aroi aduga bom tura sirani sini thoktuisi. Chemical Khutlai jasu sigumba suktam thibasi puthorakpadagi 1993 da Chemical Weapons Convention semduna VX puthokpa amadi pasinduna thamba si lona yade haiduna Athingba Thamba lagli. Adubu thingna marta longdaw toksiluk pasti adum yaudaba nate 2017 da Kim Jong Un gi half brother hat kribasi su sigi Chemical Khutlai si Sijinnaragani hairi.